ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ 194 ꯁꯨꯕ ꯇꯥꯡꯀꯛ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯦꯝꯕꯤꯁꯟ ꯀꯔꯤꯒꯨꯝꯕꯗ ꯅꯤꯡꯖꯕ ꯑꯃ ꯊꯨꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯀꯤꯕ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤꯗ ꯈꯟꯅꯗꯨꯅ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯏꯁꯥꯅ ꯈꯪꯂꯛꯄꯗ ꯊꯦꯡꯂꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯏꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯍꯥꯏꯗꯣꯛꯄꯗ ꯐꯖꯗꯕ ꯃꯤ ꯇꯥꯍꯟꯅꯤꯡꯗꯕ ꯇꯥꯔꯛꯂꯒꯅ ꯀꯔꯤ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯈꯜꯂꯒ ꯑꯩꯒꯤ ꯈꯜꯂꯤꯉꯩꯗ ꯑꯔꯥꯟꯕ ꯀꯌꯥ ꯇꯧꯈꯤꯕ ꯈꯪꯍꯧꯗꯦ ꯑꯩꯅ ꯀꯔꯤꯕꯨ ꯇꯧꯈꯤꯕ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯅ ꯎꯕ ꯉꯥꯛꯇꯅꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩ ꯕꯦꯠꯅꯤ ꯑꯩ ꯚꯤꯂꯦꯟꯅꯤ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯠꯅꯕꯗꯤ ꯀꯅꯥꯁꯨ ꯌꯥꯎꯔꯝꯂꯣꯏ ꯍꯦꯔꯣꯅꯤ ꯍꯦꯔꯣꯏꯟꯅꯤ ꯈꯟꯅꯗ꯭ꯔꯕꯁꯨ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯆꯠꯅꯕ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯅꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯀꯞꯂꯤꯕ ꯑꯩ ꯏꯁꯥꯕꯨ ꯅꯤꯟꯗꯥ ꯇꯧꯖꯕ ꯅꯠꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯖꯗꯨꯅ ꯊꯃꯣꯏ ꯅꯨꯡꯍꯤꯛꯅꯅ ꯀꯞꯂꯤꯕ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯥꯊꯩꯔꯒ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯗꯦꯜꯂꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯃꯁꯥꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯅꯅꯕ ꯍꯣꯠꯅꯕꯗ ꯐꯤꯂꯝ ꯑꯃꯒꯨꯝ ꯑꯦꯛꯇꯤꯡ ꯇꯧꯗꯨꯅ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯑꯃꯗ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯃ ꯑꯣꯏꯅꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯅ ꯃꯤꯔꯝꯒꯤ ꯋꯥꯔꯤ ꯑꯣꯏꯔꯕꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗꯁꯨ ꯊꯣꯛꯈꯤꯕ ꯀꯌꯥꯔꯛ ꯌꯥꯎꯈ꯭ꯔꯦ ꯊꯣꯛꯂꯛꯂꯕꯗꯤ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯗꯣꯝ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤ ꯆꯦꯛꯁꯤꯟꯕ ꯈꯣꯡꯊꯥꯡ ꯊꯥꯡꯒꯅꯤ ꯄꯥꯟꯗꯝ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯒꯤ ꯋꯥꯔꯤꯗ ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯤꯒꯤ ꯋꯥꯔꯤꯕꯨ ꯍꯦꯟꯅ ꯊꯋꯥꯏ ꯇꯥꯖꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯒꯤ ꯑꯐꯕ ꯂꯧꯁꯤꯜꯂꯒ ꯐꯠꯇꯕꯗꯤ ꯑꯩꯈꯣꯏꯅ ꯄꯔꯥ ꯑꯣꯏꯅ ꯇꯝꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯁꯨꯅꯤꯜ ꯀꯧꯕ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯪꯂꯥꯟꯗꯤ ꯐꯤꯜꯝ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯅ ꯃꯍꯥꯛꯀ ꯈꯪꯅꯕ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯄ꯭ꯔꯤꯌꯥ ꯀꯧꯕꯤ ꯑꯃꯁꯨ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯀꯤꯁꯨ ꯃꯪ ꯑꯁꯤ ꯑꯁꯨꯝꯅ ꯃꯪꯖꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯁꯤꯗ ꯇꯨꯡꯒꯤ ꯃꯪꯂꯥꯟ ꯑꯃꯗ ꯃꯈꯣꯏꯒꯨꯝꯅ ꯃꯪꯂꯥꯟ ꯑꯁꯤꯗ ꯂꯩꯖꯕ ꯑꯇꯨꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤꯒꯨꯝꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯗꯨꯅ ꯃꯪꯂꯥꯟ ꯑꯁꯤ ꯃꯪꯐꯥꯎꯅꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯈꯣꯡꯊꯥꯡ ꯊꯥꯡꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯅꯤꯡꯕ ꯈꯨꯗꯤꯡ ꯍꯥꯏꯕꯁꯤ ꯊꯨꯡꯗꯕ ꯍꯥꯏꯕꯁꯤꯁꯨ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯗ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯑꯁꯤ ꯉꯥꯛꯇꯅꯤ ꯅꯤꯡꯕꯗꯗꯤ ꯃꯥꯂꯦꯝ ꯑꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯅꯤꯡꯂꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯇꯧꯊꯣꯔꯛꯄꯗꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯊꯥꯡꯂꯛꯀꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇꯁꯨ ꯑꯗꯨꯃꯛ ꯈꯔꯗꯤ ꯂꯩ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯀꯟꯕ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯂꯦꯞꯈꯤꯕ ꯑꯃꯗ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯆꯠꯈꯤꯕ ꯃꯤ ꯑꯗꯨꯗꯤ ꯈꯛ ꯑꯃꯥꯡꯕ ꯃꯤꯗꯤ ꯑꯣꯏꯗꯦ ꯁꯨꯅꯤꯜ ꯑꯃꯗꯤ ꯑꯇꯨꯜ ꯄ꯭ꯂꯥꯟ ꯑꯃꯈꯛ ꯇꯧꯔꯝꯃꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯄ꯭ꯔꯤꯌꯥꯅ ꯌꯥꯈꯤꯔꯝꯗꯦ ꯄ꯭ꯂꯥꯟ ꯑꯗꯨꯗꯤ ꯃꯈꯣꯏ ꯗꯦꯜꯂꯤꯗꯒꯤ ꯃꯨꯝꯕꯥꯏꯗ ꯐꯤꯜꯝ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯅꯅꯕ ꯁ꯭ꯇ꯭ꯔꯒꯜ ꯀꯌꯥ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯄꯩꯁꯥꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯁꯤꯒꯤꯗꯃꯛ ꯑꯆꯪꯕ ꯄꯩꯁꯥ ꯄꯨꯊꯣꯛꯄꯤꯒꯗꯕ ꯂꯩꯇꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯔꯦꯟꯁꯝ ꯇꯥꯟꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯅ ꯃꯨꯝꯕꯥꯏꯗ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯁ꯭ꯇ꯭ꯔꯒꯜ ꯀꯌꯥ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯐꯤꯜꯝ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯕ ꯃꯈꯣꯏꯅ ꯄꯥꯝꯂꯝꯃꯤ ꯃꯈꯣꯏꯅ ꯈꯪꯕ ꯑꯉꯥꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯗꯤꯄꯛ ꯃꯁꯥꯒꯤ ꯆꯍꯤ 18 ꯔꯣꯝ ꯁꯨꯔꯝꯃꯤ ꯑꯉꯥꯡ ꯑꯁꯤ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯁꯦꯟ ꯇꯥꯟꯅꯅꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯈꯣꯏꯅ ꯇꯧꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯅ ꯋꯥꯐꯝ ꯑꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯌꯥꯈꯤꯗꯦ ꯁꯨꯅꯤꯜ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯌꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯄ꯭ꯔꯤꯌꯥꯗ ꯀꯌꯥꯔꯛ ꯍꯟꯅ ꯊꯦꯝꯈꯤ ꯄ꯭ꯔꯤꯌꯥꯅ ꯋꯥꯐꯝ ꯑꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯌꯥꯈꯤꯗꯦ ꯋꯥꯐꯝ ꯑꯁꯤꯗ ꯀꯌꯥꯔꯛ ꯍꯥꯏꯔꯕꯁꯨ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯨꯅꯤꯜꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯑꯇꯨꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅꯗꯤ ꯁꯄꯣꯔꯠ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯗꯤꯄꯛ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯁꯨꯅꯤꯜꯒꯁꯨ ꯈꯪꯅꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯗꯤꯄꯛ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯗꯤꯄꯛꯀꯤ ꯃꯄꯥ ꯔꯤꯁꯤꯀꯦꯁ ꯒꯨꯞꯇꯥ ꯄꯩꯁꯥ ꯄꯥꯏꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯤꯁꯤꯀꯦꯁꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯥꯎ ꯄꯤꯔꯛꯈꯤ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯈꯤ ꯄꯨꯂꯤꯁꯅ ꯍꯪꯈꯤꯕꯗ ꯗꯤꯄꯛ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯈꯣꯡꯅ ꯆꯠꯂꯤ ꯃꯔꯝꯗꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯁꯨꯞꯅꯇꯪꯒꯤ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯆꯪꯕ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯑꯃꯈꯛꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯁꯨ ꯑꯆꯧꯕ ꯀꯩꯊꯦꯜ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯔꯤꯁꯤꯀꯦꯁꯖꯤ ꯑꯉꯥꯡꯁꯤ ꯀꯣꯛ ꯍꯜꯂꯛꯄꯁꯨ ꯌꯥꯏ ꯑꯗꯨ ꯃꯃꯥꯟꯅꯕꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯅꯣ ꯏꯟꯁꯄꯦꯛꯇꯔ ꯃꯍꯥꯛ ꯆꯠꯂꯝꯂꯣꯏ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒꯅꯦ ꯆꯠꯀꯗꯕ ꯑꯣꯏꯔꯕꯁꯨ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯃꯍꯥꯛꯇꯤ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯅꯠꯇꯦ ꯐꯔꯦ ꯌꯦꯡꯂꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪꯗꯤ ꯉꯥꯏꯈꯤꯁꯤ
ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯕꯗꯤ ꯁꯣꯏꯗꯅ ꯔꯦꯟꯁꯝꯒꯤꯗꯃꯛ ꯐꯣꯟ ꯇꯧꯕꯤꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯎ ꯑꯃꯔꯣꯝꯗ ꯁꯨꯅꯤꯜ ꯑꯇꯨꯜ ꯃꯈꯣꯏꯅ ꯐꯥꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯥ ꯚꯔꯥ ꯑꯗꯨꯗ ꯊꯝꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯁꯨꯅꯤꯜ ꯚꯩꯌꯥ ꯊꯣꯡ ꯍꯥꯡꯉꯣ ꯄ꯭ꯂꯤꯖ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯂꯩꯗꯨꯕꯣ ꯈꯣꯟꯖꯦꯜ ꯇꯥꯏꯗꯨꯕꯨ ꯀꯅꯥꯅꯣ ꯁꯨꯅꯤꯜ ꯚꯩꯌꯥ ꯌꯥꯎꯗ꯭ꯔꯣ ꯃꯥ ꯑꯝꯇ ꯀꯧꯔꯣ ꯃꯥꯅ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯄꯨꯔꯛꯂꯒ ꯊꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯄ꯭ꯂꯤꯖ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯜꯒꯤ ꯊꯕꯛ ꯑꯗꯨ ꯃꯄꯥꯟꯗ ꯂꯩꯕ ꯄ꯭ꯔꯤꯌꯥꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯌꯥꯅꯤꯡꯗꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯅꯤꯜꯅ ꯄ꯭ꯔꯤꯌꯥꯕꯨ ꯃꯉꯛ ꯁꯝꯗꯨ ꯄꯥꯏꯗꯨꯅ ꯐꯛꯂꯥꯡꯗ ꯅꯝꯁꯤꯜꯂꯝꯃꯤ ꯄ꯭ꯔꯤꯌꯥ ꯑꯩꯅ ꯃꯪꯂꯤꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯪꯅ ꯊꯨꯒꯥꯏꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ ꯅꯪ ꯑꯩꯒꯤ ꯃꯪꯂꯥꯟ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤꯅꯤ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯋꯥꯐꯝ ꯑꯁꯤꯗ ꯌꯦꯠꯂꯕꯗꯤꯅꯦ ꯅꯪꯁꯨ ꯈꯪꯉꯨ ꯅꯪ ꯌꯥꯎꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯗ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯦꯟꯅꯔꯛꯂꯕꯗꯤ ꯅꯪꯁꯨ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯕꯅꯤꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯞ ꯆꯥꯅ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯀꯥꯎꯒꯅꯨ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯌꯥꯎꯗ꯭ꯔꯕꯁꯨ ꯀꯦꯁ ꯑꯁꯤꯗ ꯅꯪ ꯌꯥꯎꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯃꯔꯣꯝꯗ ꯐꯥꯔꯤꯕ ꯗꯤꯄꯛ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯆꯪꯈꯤꯔꯝꯃꯤ ꯄ꯭ꯔꯤꯌꯥ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯍꯥꯛ ꯀꯞꯂꯝꯃꯤ ꯃꯍꯥꯛ ꯐꯛꯂꯥꯡ ꯑꯗꯨꯗ ꯁꯤꯠꯊꯗꯨꯅ ꯐꯝꯂꯒ ꯀꯞꯂꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯑꯃꯔꯣꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯗꯤꯄꯛ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯁꯤ ꯃꯆꯤꯟꯗ ꯔꯨꯃꯥꯟꯗ ꯀ꯭ꯂꯣꯔꯣꯐꯣꯝ ꯍꯥꯞꯂꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯃꯦꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯋꯥꯟꯊꯍꯜꯂꯝꯃꯤ ꯑꯃꯗꯤ ꯁꯨꯅꯤꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯍꯥꯛꯅ ꯇꯝꯂꯛꯄ ꯐꯤꯜꯝ ꯑꯦꯛꯇꯤꯡꯒꯤ ꯀ꯭ꯂꯥꯁꯇ ꯑꯦꯛꯇꯤꯡ ꯇꯧꯕꯒꯨꯝꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯃꯤ ꯆꯠꯅꯗꯕ ꯂꯝꯕꯤ ꯑꯃꯗ ꯂꯦꯞꯂꯒ ꯔꯦꯟꯁꯝ ꯇꯥꯟꯅꯅꯕꯒꯤ ꯃꯑꯣꯡꯗ ꯐꯣꯟ ꯇꯧꯕꯒꯤ ꯑꯦꯛꯇꯤꯡ ꯀꯌꯥꯃꯔꯨꯝ ꯇꯧꯈꯤ ꯃꯁꯤꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅꯃꯛꯀꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯀꯤꯕ ꯃꯤ ꯑꯃ ꯃꯥꯟꯅꯅꯕꯒꯤꯗꯃꯛ ꯍꯟꯖꯤꯟꯅ ꯇꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯐꯣꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯔꯨꯃꯥꯜ ꯑꯃ ꯈꯨꯝꯖꯤꯜꯂꯒ ꯗꯤꯄꯛꯀꯤ ꯃꯄꯥ ꯔꯤꯁꯤꯀꯦꯁ ꯒꯨꯞꯇꯗ ꯀꯣꯜ ꯇꯧꯈꯤ ꯍꯜꯂꯣ ꯒꯨꯞꯇꯥꯖꯤ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯗꯤꯄꯛ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩ ꯅꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯄꯥꯝꯂꯕꯗꯤꯅꯦ ꯂꯨꯄꯥ ꯂꯥꯛ 75 ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯦꯂꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥꯗꯣ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯇ ꯌꯥꯎꯍꯟꯕꯤꯒꯅꯨ ꯄ꯭ꯂꯤꯖ ꯑꯩ ꯅꯈꯣꯏꯅ ꯃꯐꯝꯗꯣ ꯍꯥꯏꯌꯨ ꯑꯩ ꯄꯩꯁꯥ ꯄꯨꯔꯒ ꯍꯧꯖꯤꯛꯃꯛ ꯂꯥꯛꯀꯦ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏ ꯅꯪꯗꯤ ꯑꯩꯅ ꯄꯥꯝꯕ ꯗꯥꯏꯂꯣഗ് ꯌꯥꯝꯅ ꯍꯥꯏꯅꯤ ꯑꯩꯒꯤ ꯄ꯭ꯂꯥꯟꯃꯛꯇꯗ ꯅꯍꯥꯛꯅ ꯏꯟꯕꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯅꯈꯣꯏ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤꯗꯣ ꯃꯗꯨ ꯍꯥꯟꯅ ꯅꯈꯣꯏꯒꯤ ꯅꯆꯥ ꯐꯪꯂꯦ ꯍꯥꯏꯅ ꯀꯝꯄ꯭ꯂꯦꯟꯗꯣ ꯑꯃꯨꯛꯇ ꯍꯟꯗꯣꯛ ꯍꯜꯂꯣ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯀꯝꯄ꯭ꯂꯦꯟꯗꯣ ꯍꯟꯗꯣꯛꯆꯒꯦ ꯑꯩ ꯁꯣꯏꯗꯅ ꯍꯟꯗꯣꯛꯆꯒꯦ ꯒꯨꯞꯇꯥꯖꯤ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕꯗꯤꯅꯦ ꯅꯪꯒꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯈꯪꯂꯦꯗꯅ ꯅꯠꯇꯦ ꯑꯩ ꯄꯩꯁꯥꯒꯤ ꯀꯔꯤꯝꯇ ꯈꯟꯗꯦ ꯄ꯭ꯂꯤꯖ ꯏꯆꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯇ ꯌꯥꯎꯍꯟꯕꯤꯒꯅꯨ ꯑꯩ ꯄꯨꯂꯤꯁꯇ ꯀꯔꯤꯝꯇ ꯍꯥꯏꯖꯔꯣꯏ ꯐꯔꯦ ꯋꯥꯐꯝ ꯑꯃꯗꯤ ꯃꯐꯝ ꯑꯃꯗꯤ ꯃꯇꯝꯗꯣ ꯑꯩ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯋꯥꯐꯝ ꯑꯃꯗꯤ ꯀꯥꯎꯒꯅꯨ ꯄꯨꯂꯤꯁꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯕꯗꯤ ꯑꯩ ꯐꯣꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣꯏ ꯅꯈꯣꯏꯒꯤ ꯅꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯗꯨ ꯑꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯤꯁꯤꯀꯦꯁ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯤꯁꯤꯀꯦꯁꯅ ꯋꯥꯐꯝ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯄꯛꯀꯤ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇꯒꯤ ꯀꯝꯄ꯭ꯂꯦꯟꯗꯣ ꯌꯥꯝ ꯊꯨꯅ ꯍꯟꯗꯣꯛꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯦꯞꯅꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯑꯌꯨꯛꯇ ꯀꯤꯗꯅꯦꯄꯔꯁꯤꯡꯒꯤ ꯐꯣꯟ ꯀꯣꯜ ꯉꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯒꯨꯞꯇꯒꯤ ꯌꯨꯝꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ ꯒꯨꯞꯇꯥꯖꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯜ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯀꯣꯜ ꯑꯃꯠꯇ ꯂꯥꯛꯇꯦ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯄꯥꯎ ꯂꯩꯕꯒꯦ ꯒꯨꯞꯇꯥꯖꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯉꯔꯥꯡ ꯀꯤꯗꯅꯦꯄꯔꯅ ꯑꯗꯣꯝꯒꯤ ꯐꯣꯟꯗ ꯀꯣꯜ ꯇꯧꯔꯛꯈꯤꯕꯗꯨ ꯀꯔꯤ ꯈꯟꯅꯔꯤꯅꯣ ꯏꯟꯁꯄꯦꯛꯇꯔ ꯊꯕꯛ ꯑꯁꯤ ꯄꯨꯂꯤꯁ ꯌꯥꯎꯕꯤꯔꯅꯨ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟꯗꯣ ꯍꯟꯗꯣꯛꯆꯔꯒꯦ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯀꯤꯗꯅꯦꯄꯔꯁꯤꯡꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯜꯂꯒꯦ ꯑꯁꯤꯔꯣ ꯏꯟꯁꯄꯦꯛꯇꯔ ꯅꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯈꯪꯕꯅꯣ ꯋꯥꯐꯝ ꯑꯁꯦ ꯒꯨꯞꯇꯥꯖꯤ ꯃꯃꯥ ꯃꯄꯥꯅ ꯁꯤꯒꯨꯝꯕ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯂꯛꯂꯕꯗꯤ ꯃꯃꯥ ꯃꯄꯥꯗꯨꯒꯤ ꯅꯝꯕꯔꯗꯣ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯁ ꯇꯧꯕ ꯍꯥꯏꯕꯁꯦ ꯄꯨꯂꯤꯁꯀꯤ ꯃꯊꯧꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯣꯝꯒ ꯀꯔꯤ ꯍꯥꯏꯅꯈꯤꯕ ꯍꯥꯏꯕꯗꯨ ꯑꯗꯨꯕꯨ ꯑꯣꯏꯖꯕ ꯈꯔꯒꯤꯗꯃꯛ ꯅꯆꯥꯅꯨꯄꯥ ꯐꯥꯕ ꯉꯝꯂꯤꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤꯗꯃꯛ ꯂꯩꯔꯤꯕ ꯄꯨꯂꯤꯁꯇꯒꯤ ꯍꯦꯟꯅ ꯊꯥꯖꯕ ꯍꯥꯏꯕꯁꯤꯕꯨ ꯑꯗꯣꯝꯒꯤ ꯏꯆꯥꯗꯨꯕꯨ ꯁꯣꯏꯗꯅ ꯁꯦꯞ ꯑꯣꯏꯔꯒꯗ꯭ꯔꯣ ꯍꯥꯏꯕꯗꯤ ꯄꯩꯁꯥꯗꯨ ꯄꯤꯈ꯭ꯔꯒ ꯏꯆꯥꯗꯨ ꯃꯥꯡꯂꯕꯗꯤ ꯒꯨꯞꯇꯥꯖꯤ ꯑꯗꯣꯝ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯣ ꯏꯟꯁꯄꯦꯛꯇꯔ ꯄꯨꯂꯤꯁ ꯇꯥꯛꯂꯕꯗꯤ ꯏꯆꯥꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏ ꯑꯗꯨꯅ
नखोइने याउबिद्रगदि अखोइ इचादो टेक्ता कायदना फंगलगनि गुप्ताजी मखोइने नखोइने पुलिसता कंप्लेन तौबा चले हाइबसे मखोइने उबा नते अदुबु करमना खंगलिबनो हाइबसिदि अदोम खंदि खंबिब्रो इंस्पेक्टर मदु खंबगी कैसु कानबा लेते नखोइने इचागी खुदोंथिबो इगदोरि अदुना यारगदि थबसिदगी याउबिरगन फरे फरे गुप्ताजी मखोइना हाइरबसु कंप्लेन अदु लौथोकलोरे हाइना अदुम खंबि अदुबु मखोइगी थबगसे आइन यादबना अमदि अखोइ आइन ngaknaba leibana मखोइबु कोनो ओइरबसु अखोइना सोइदना फागनि मसी मतंगदि कौबिगन मसी हाइरमलगा पुलिस चटखे अदुबु पुलिसना गुप्तागी इमुंगदा थबक सुरिबि नुपी अमदि गुप्तागी ड्राइवर अदुगी मरमदा थिजनखि मखोइना थिजनबा मतमदा मखोइ अनि असि सही तरुकलोम युम अदुदा थबक तोरकलबा मियोइ ngakतनि इमुंग असिदा मखोइगी नुंगाइतबा करिगुमा थौदोक अमता थोखिबा लेते हाइबा मखोइना खंगलम अमरोमदा किडनैपर सुनिल महाकी पार्टनर अतुल अंगांग अदु सेनबदा वारम मिकब हेक थोकपगा चौ खर पिजरम दीपक हरिबा अंगांग असिनसु पुक लामना मखोइना पिजरिबदु चारम अमदि महांगना महाकपु युमदा थिनबिउ हाइबा वफम याम तत्तना हाइकी अदुबु अतुलना क्लोरोफॉर्म याउबु रुमाल अदुना अंगांग अदुबु मचिंदा मेंसिनकी असुमना नुमित हुमनी अंगांग अदुबु मखोइना वाना सेनरम असुमना अंगांग असि तोइना वानथाहंदुना मखोइना थमकी अमरोमदा सोनिनगी नंबर अदु पुलिसना थिगलमी थिगतपा मतमदा रतन कौबा केसी नगर हाइबा मफम असिदगी मियोइ अमगिनी हाइबा खंकी अदुबु मोबाइल मपु अदु सीख्रबमी अमनी हाइबसी महाकी नुपी उनबा मतमदा खंकी महाकी नुपीना तमलकपगी मतुंगिना मोबाइल असि मतम खरगी ममांग हुरानखिबा मोबाइल अमनी हाइरकी अमरोमदा किडनैपरगी कॉल इमुंग अदुदा लाखिदी केस असिगी मतंगदा पुलिसना खनबा मतमदा असुक चिनख्रबा मी मफम अदुदा अंगांग अमा फादुना पुखिबा हाइबसी मियाम पुनुमंगना सोइदना उनगनी अदुबु मतौ करमना किडनैपर सिंग अदुना अंगांग अदुबु मफम अदुदगी फाबा ngonggadoribana अंगांग असिगा खंगनबा मी अमना फाबा सोइदा ओइरमगनी हाइबसी पुलिसना खनखी मसिगी मथंगी नुमित्ता अयुक अंगनबदा अंगांग अदुना लेरिबा युम अदुगा पंगलाप लापतना अंगांग असीबा अमा हालगा हुंदोकलमले हाइबा पुलिसता पाउ लाखी पुलिसना मफम अदुदा चटखी अमदी पुलिसना मांगखिबा अंगांग नुपा मचा दीपक की फोटोगा असीबा अदुगा येंगनबा मतमदा सिरिबा अंगांग असि दीपकनि हाइबसे खंखी अमदी ममा मपादा पाउ पिखी अमरोमदना गुप्तना पैसा पीननबगी सेम सादुना लेबनी अदुगा करिगिदमक मचा नुपा हालिबनो हाइदुना कपतुना तेंगथारमी नाकन अमरोमदना सुनिन अमदी अतुल अमदी प्रिया मखोइ मफम अदुदगी चटननबो होनरमी अदुबु प्रिया उंगदुना अदुमक लेखि सुनिलना अतुलदा खंजिन्नदबा सादुना मतम खरा लेखिसी हाइबो वफम हाइकी मतम अदुदा अतुल चटखि अदुबु प्रियादा सुनिलना ए प्रिया हौजिति सोइदि सोइख्रे गैनो फिल्मदसु फ्लॉप चटपगुमनी पुंसीदा लोइना थोंगनरीदना से नंग आइगी मरीदा करीमता काइनानगुमसे मतम खरा अखोइ एक्टिंग तौदुना खंजिन्नदबा सादुना लेसे सोइरक्लबदि अखोइ पुलप जेलदा लेगनी अदुगा प्रिया मरा लेरे हाइना फारबदि नंग याउदेना यादौसु नथि प्लान असिदा नंगसु याउरिबदि अदुना दंदिदि चप मानगनी नंग मसिमदि काउगुना अदुबु प्रियादि तसेंगना कपलमी अंगांग अदु फाबा नुमित्तगी प्रिया मफम अदुदा चथोकपा यादना सुनील अमदि अतुलना महाकपसु थमलखिबनी अदुबु मखोइसु मफम अदुदगी चटननबगीदमक लेपनखि प्रियाना मयुमदा चत्रिङैदा महाकी मपादा कॉल तोखि प्रियागी मपाना हाइरखि प्रिया आई नंगी अपामबदि थिंगदबनी अदुगा नंगी थबक फिल्म एक्टिंग हाइबसे अराइबा नथि लाइबक्ता तमद्रबदि हेक्तमक याबा नथिनि अदुबु नंगना युमदा हलकलगी हाइबसे आई यामना पेले नंगी कैरियर दो सेमना नरबा तोक्सी मसिगी मतुंगदा प्रियाना मो हाइरखि पपा आई सोइख्रे आई यामना लानख्रे वाफम असे हाइरगा महाक कपलमी अदुबु प्रियाना थेंगनरिबा थौदोकसिंग अदु महाकी मपादा तमलमदे अदुबु प्रिया थौदोक असे महाकी ममित्ता अदुमक ओदुना लेखि अमदि महाकी थमोइदा पेंदबा हाइबदु ओइखि पुलिसना असीबु हुंदोकपा मफम अदुदा लंगलांगजिन फंगदरा हाइदुना कोइथि थिखि अमदि सीसीटीवी अमखा थेंगनखि नुमित अदुगी फुटेज अदु पुलिसना येंगलमी नुमित अदुदा बाइक अमदा नुपा अनिना हेलमेट उपलगा दीपक हाइबा अंगांग असीगी असीबा हक्सांग अदु बाइक त पुरुकलगा मफम अदुदा हुंदोकपा उखि अमदि मियोय अनिदु बाइक थौरगा चटखि नुमिदांग अदुदा मखोइना थौरकपा बाइक नंबर अदु CCTV दा मयेक सेंगना उरमदे पुलिसना अवाबा हाइबदु ओइरमी मथंगी नुमित्ता ऋषिकेश गुप्तागी मयुमदा मचानुपा दीपक सिबगी नुंगाइतबा फोंदोपा मरुम मपांग कया लाखि मतमदुदा सुनिन हारिबा किडनैपर असि महाकी मपागा ममागा असीबा हंगबा लाखि
Suningi mapaga yamna tinaba miyoi amani amadi asiba manakta makhoi famlami amadi maral leiba Sunin asibadu uraga mahaki maithongda nungaitaba amata taramde asibadu da mahana khana yenglami thawong asai police ki informer ama asiba hangbalak miyoi marakta misam saduna famlami amadi mahakna uraga mafam adudagi tholoklaga police officer amada call thoki masigi matungda police na thijanba matamda thawdok thokpa matam aduda mahak yumda leite nupi amaga mamanaba amaga ka bara ama wairega lei haiba wafam khangki informer aduna Sunin wa hanglabadi khara khangani haiba wafam su hairaki talagasi da police station aduda Sunin bu phana nanabagi damak amadi wahang pahungna naba khanari ngai matamda Priya hariba nupi asina police ta laktuna thawdok asigi wari pomnamak kaptuna mahakna tamlami amadi mahak tasengna thawdok asida mahakti yaudaba singmani haina hairam police na Priya gi wafam taraga CCTV footage ta hanna yengki amadi miyoi adugi phibam murti yengba matamda Sunil soidana oigeni haiba asi police na sukhanarami amadi mahak pu mayumdagi fakirami amadi custody da puruktuna wahanglami police na haiki ai nang kari khali hujik de sir engonda khangningbadu yam thuna hangbiu aduga aibu matam manghanbigen wahangsingdo sasat hangbiu ei hangadaba natine yenghangadabani ne se siyong sige photograph singje karino sir photo siga iga kari mari leinage ei nupa ani se helmet upidana amadi akhoina khange amase akhoina khangba ngamdre adu nangna hayo amase kanano sir aibu ke hale bai badra madudi sir nakhoigi na thongni nakhoina khangna badum hona batabani ei nangna khogi thabak takanu ne police station namada criminal amada tokpham tokpa thabak to hojik khoi hodri ne madu nang khanglam nang khangero film amadi taibang haibase yamna khire nang acting do nang na tawbe acting do film de yai adubu reality de dine mado flop ne flop khangabra karino sa madu hangbagiro aibu mafam asida phari base wafam do hangbagiro ai khangde adu ai chatpe yaradra nanggi acting du di award phangba yai ne se aroi badayu se nang Priya khangbra Priya na nupa ama se atul ni hai wafam se nanga manabra yenge to bani ne aduga nupa ama se di ha nai khoina fari ba nang sini aduga nupa ama se khangning bagini wafam se Priya na loi hairaban nang kadai chenga dori wafam se taba matam do Sunin makok non thaduna leikhi amadi mangak hairame mahak upai leikidi amadi mahang hairaki manisa ai film actor mo oiba pamki aduba khoi test amada khoi homework fail hoiki adubu paisa leitabadagi khoi upai leikidi paisa leirabadi khoi soidana tongan struggle kaya marum tawduna akhoi mai pakna na hona bagi lambi leiki adubu ai bu takpiba ai gi guruna ai actor mo oiba yagani thajabase mahna kayara han ingoda piki adubu paisa leitabna ai are mataki ai gi yomdagi support amata phangkide guptagi mayum sabagi pot khudimak ai gi babagi tukandagi loina maglawi aina karigumada thindok thinjin tawba matamda guptagi machanopa Deepak ai ga khangnaki kayarak hana ai gi bike ta mahaka ice cream chaba su saminaki amade ai gi upai leraktra tanja aduda atulga ai ga paisa phangnane namagi damak lambi ama thiba horki matamadu angang asi faraga rensam tanana bagi khanaki angang asi lamjau sorok tagi mahakpu purakpada khangnabo oiba maramna mahakpu phabada araibo oigani haina ini khanki school halakpada mapa accident thokle haiduna hospital da chase haiduna aina mahakpu laina puruklaga ka adu da phajanduna thamkibani sa plan khodimak loina mai pak mapana su paisa adu pina nabagi dama yanaki adubu Deepakna numit humni suba numita ayukta makeup thorpada aina khantha hogdaba wafam amakak mahangna hairaki uncle Sunin nang naibu phariba karigino aigi babado accident thoklamlo ai khang adugane ai wafam singse loina tamgani aduga uncle Sunin aibu phaduna thami habase babada hairaba matungda nang aigi babana kari to habdu nang yenguna asomna wafam ase hairaki haiduna tamki wafam ase da Sunin gyan taraki maramdi lupa lakh 150 phanglabasu angang asina Sunin hariba miyo ase masak khangbanina mapada soidana tamlabadi thabak asi fail oigani maram asina angang asi hingbagi kanaba leitre
ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯇꯨꯜ ꯐꯥꯒꯠꯈꯤ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯕ ꯃꯈꯣꯏ ꯑꯅꯤ ꯆꯥꯔꯖꯁꯦ ꯊꯥꯡꯒꯠꯂꯕ ꯃꯇꯨꯡꯗ ꯗꯟꯗꯤ ꯄꯤꯅꯅꯕꯒꯤꯗꯃꯛ ꯀꯦꯁ ꯑꯁꯤ ꯉꯁꯤꯁꯨ ꯀꯣꯔꯠꯇ ꯂꯩꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯏꯪ 2013ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯇꯝꯁꯤꯟꯕꯤꯌꯨ, ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯋꯥꯐꯝꯁꯤꯡ ꯂꯧꯁꯤꯟꯕꯤꯌꯨ, ꯂꯤꯖꯔꯤꯕ ꯇꯝꯖꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯅꯥꯀꯟꯗ ꯊꯝꯕꯤꯌꯨ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯤꯌꯥꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯕꯅꯤ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯊꯪꯗ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯁꯅꯥ ꯂꯩꯄꯥꯛ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯅ ꯌꯥꯏꯐꯔꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯈꯨꯔꯨꯝꯖꯔꯤ꯫